ꯌꯥꯝꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯎ ꯑꯃꯗ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯃꯤꯌꯥꯝꯅ ꯀꯤꯅꯔꯤꯕ ꯑꯃꯗꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯅꯤꯄꯨꯔꯤꯁꯤꯡ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯗ ꯊꯝꯅꯕꯒꯤꯗꯃꯛꯇ ꯂꯥꯡꯂꯤꯉꯩ ꯆꯔꯛ ꯑꯁꯤꯗ ꯁꯤꯡꯖꯃꯩ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯑꯣꯏꯅ ꯁ꯭ꯄꯤꯀꯔ ꯑꯣꯏꯔꯤꯕ ꯍꯥꯏꯕꯗꯤ ꯀꯦꯟꯗ꯭ꯔꯁꯤꯒꯤ MLA ꯑꯣꯏꯔꯤꯕ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯇ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔ ꯑꯃ ꯍꯥꯡꯗꯨꯅ ꯂꯩꯉꯥꯛꯇꯒꯤ ꯁꯦꯜꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯂꯧꯗꯕꯤꯗ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯍꯥꯏꯔꯤꯕ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔ ꯑꯁꯤ ꯃꯊꯧ ꯐꯖꯅ ꯇꯧꯕ ꯍꯧꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤ ꯃꯇꯥꯡꯗ ꯁ꯭ꯄꯤꯀꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩ ꯑꯦꯁꯤꯒꯤ MLA ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ꯫ ꯒꯣꯔꯃꯦꯟꯅ ꯂꯧꯈꯠꯂꯤꯕ ꯁ꯭ꯇꯦꯞꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ MLA ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤꯁꯨ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯣꯏꯅꯃꯛ ꯏꯀ꯭ꯋꯦꯂꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯔꯦꯅ ꯐꯤꯜ ꯇꯧꯏ꯫ ꯒꯣꯔꯃꯦꯟꯅ ꯂꯧꯕꯤꯔꯤꯕ ꯏꯅꯤꯁꯤꯌꯦꯁꯟ ꯃꯌꯥꯝꯁꯤ ꯊꯥꯒꯠꯆꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩꯒꯤ ꯑꯣꯏꯅꯗꯤ ꯂꯩꯔꯤꯕ ꯁꯦꯟꯇꯔꯁꯤ ꯁꯔꯀꯥꯔꯗꯒꯤ ꯄꯩꯁꯥ ꯁꯤꯀꯤ ꯑꯃꯇ ꯂꯧꯖꯔꯔꯣꯏ꯫ ꯃꯁꯤ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯑꯉꯥꯡꯁꯤꯡꯗ ꯄꯩꯁꯥꯁꯤ ꯊꯥꯗꯕꯤꯌꯨ ꯑꯣꯏꯅꯗꯤ ꯑꯩ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ꯫ ꯏꯆ ꯑꯦꯟ ꯑꯦꯕ꯭ꯔꯤ ꯀꯦꯟꯗ꯭ꯔ ꯒꯣꯔꯃꯦꯟꯁꯨ ꯊꯕꯛ ꯐꯖꯅ ꯇꯧꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯣꯅꯔꯦꯕꯜ MLAꯁꯤꯡꯁꯨ ꯑꯗꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯃꯌꯥꯝꯁꯨ ꯃꯁꯤ ꯏꯅꯤꯁꯤꯌꯦꯇꯤꯚ ꯈꯔ ꯂꯧꯕꯤꯔꯀꯥꯟꯗ ꯒꯣꯔꯃꯦꯟꯇꯅ ꯕꯔꯗꯟ ꯄꯤꯕ ꯅꯠꯇꯕ ꯑꯩ ꯑꯉꯝꯕ ꯇꯧꯅꯕꯒꯤ ꯃꯇꯝ ꯑꯃꯅꯤ ꯊꯝꯖꯅꯤꯡꯉꯤ꯫ ꯍꯥꯡꯗꯣꯛꯂꯤꯕ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔꯤꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯍꯥꯏꯕꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯍꯥꯡꯗꯣꯛꯂꯤꯕ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯁꯤꯡꯗ ꯍꯥꯟꯅ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯗꯨꯗꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯂꯕ ꯃꯇꯨꯡꯗ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯣꯝ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯔꯨꯕ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯩꯅꯕ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯅꯤ꯫ ꯂꯨꯄꯥ 2,200 ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯒꯤꯗꯤ ꯂꯣꯏꯅ ꯍꯥꯞꯄꯤꯔꯦ ꯍꯥꯏ ꯐꯣꯟ ꯇꯧꯅꯔꯛꯏ ꯆꯪꯉꯛꯑꯦꯅ ꯒꯣꯔꯃꯦꯟꯠꯒꯤ ꯏꯠꯁ ꯑꯦ ꯒꯨꯗ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯗꯨꯕꯨ ꯑꯅꯥꯕ ꯂꯥꯌꯦꯡꯕ ꯆꯠꯈꯤꯁꯤꯗꯤ ꯍꯣꯁꯇꯦꯜꯗ ꯂꯩꯕꯁꯨ ꯅꯠꯇꯦ ꯍꯣꯇꯦꯜꯗ ꯂꯩꯕꯅꯤ ꯗ ꯚꯦꯔꯤ ꯑꯦꯛꯁꯄꯦꯟꯁꯤꯚ ꯑꯗꯨꯅ ꯑꯩꯅ ꯍꯦꯛ ꯈꯪꯕ ꯑꯩꯉꯣꯟꯗ ꯔꯤꯄꯣꯔꯠ ꯄꯤꯔꯛꯄꯒꯩ ꯃꯣꯏ ꯑꯦꯀꯥꯎꯟꯗ ꯂꯨꯄꯥ 5,000 ꯈꯛ ꯗꯥꯟ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯕꯤꯐꯣꯔ ꯑꯗꯨꯅ ꯍꯦꯛꯇ ꯉꯝꯃꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯖꯁ ꯀꯔꯁꯤ ꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯑꯅꯤꯈꯛ ꯂꯩ ꯉꯁꯤ 3 ꯑꯃꯒ ꯂꯥꯛꯑꯅꯤ ꯍꯌꯦꯡꯗꯤ 10 ꯀꯌꯥꯅꯣ ꯑꯃꯒ ꯂꯥꯛꯑꯅꯤ ꯑꯗꯨꯅ ꯕꯦꯁ ꯕꯥꯏ ꯕꯦꯁ ꯂꯥꯛꯄꯁꯤꯗꯁꯨ ꯖꯖꯤꯡ ꯕꯥꯏ ꯗ ꯄꯥꯁ ꯍꯤꯁꯇ꯭ꯔꯤ ꯆꯥꯏꯅꯥꯗꯒꯤ ꯍꯜꯂꯛꯄ ꯃꯣꯏ 9 ꯃꯣꯏꯁꯤ ꯂꯣꯏ ꯀꯩꯅꯣ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯦ ꯑꯗꯣ ꯍꯟꯈ꯭ꯔꯀꯥꯟꯗ ꯀꯥꯁꯃꯤꯔ ꯃꯆꯥ ꯑꯃꯗꯨ ꯑꯣꯟ ꯗ ꯋꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯇꯅ ꯃꯉꯣꯟꯗꯤ ꯁꯟꯗꯣꯛꯈꯤꯕ ꯃꯌꯥꯝꯁꯨ ꯂꯩꯕꯅꯤꯅ ꯑꯦꯠꯂꯤꯁ ꯃꯁꯤꯒꯤ ꯀꯤꯌꯔꯁꯦ ꯑꯩꯗꯤ ꯏꯠꯁ ꯚꯦꯔꯤ ꯃꯁ ꯑꯦꯁꯦꯟꯁꯤꯌꯦꯜ ꯑꯣꯏꯅ ꯈꯟꯖꯩ ꯖꯁ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯍꯥꯏꯗꯤ ꯁꯤꯡꯖꯃꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯉꯝꯖꯕ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯃꯛ ꯂꯩꯕꯤꯌꯨ ꯁꯤꯅꯤ ꯐꯣꯔ ꯗꯦꯁ ꯗꯤꯁ ꯃꯥꯏ ꯍꯝꯕꯜ ꯔꯤꯀ꯭ꯋꯦꯁ꯫ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔ ꯍꯧꯖꯤꯛꯃꯛ ꯃꯤꯑꯣꯏ 2 ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯐꯖꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯍꯥꯏꯕꯗꯤ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯅꯤꯡꯊꯤꯅ ꯐꯣꯂꯣ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯌꯔꯒꯁꯤ ꯈꯥꯗꯨꯅ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯖꯣꯟ ꯅꯣ ꯑꯦꯟꯇ꯭ꯔꯤ ꯕꯤꯌꯣꯟ ꯗꯤꯁ ꯄꯣꯏꯟꯠ ꯍꯥꯏꯕꯅꯆꯤꯡꯕ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯁꯤꯡꯖꯃꯩꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯚꯣꯂꯨꯟꯇꯤꯌꯔ 300 ꯔꯣꯝꯅ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯈꯥꯏꯗꯣꯛꯇꯨꯅ ꯍꯥꯏꯔꯤꯕ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔ ꯑꯁꯤ ꯅꯤꯡꯊꯤꯅ ꯆꯂꯥꯏꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯂꯥꯛꯂꯤ꯫ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯈꯣꯏ 9 ꯑꯃ ꯃꯦꯗꯤꯀꯦꯜ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯀꯤ ꯀꯥꯡꯕꯨꯅ ꯅꯤꯡꯊꯤꯅ ꯇ꯭ꯔꯦꯟ ꯇꯧꯗꯨꯅ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔ ꯑꯃꯗ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯗ ꯇ꯭ꯔꯦꯟ ꯇꯧꯔꯝꯈꯤ ꯍꯥꯏꯔꯤ꯫ ꯃꯊꯪ ꯂꯥꯛꯀꯗꯧꯔꯤꯕ ꯃꯌꯥꯝ ꯂꯩ ꯉꯔꯥꯡ ꯊꯨꯡꯒꯔꯦ ꯅꯍꯥꯟ ꯊꯨꯡꯒꯔꯦꯀꯣ ꯁꯤꯡꯖꯃꯩ ꯑꯦꯁꯤꯒꯤ ꯃꯁꯤ ꯃꯌꯥꯝꯁꯤ ꯂꯣꯏ ꯂꯩꯅꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯔꯨꯝ ꯃꯌꯥꯝ ꯑꯃ ꯑꯦꯔꯦꯟꯖ ꯇꯧꯏ ꯔꯨꯝ 19 ꯁꯤꯡꯖꯃꯩꯒꯤꯅꯦ ꯍꯥꯏꯔꯕꯗꯤ ꯃꯗꯨ ꯊꯝꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔ 12ꯅꯤ ꯁꯤꯡꯖꯃꯩ ꯑꯦꯁꯤꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ ꯈꯛꯇꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯃꯦꯅꯦꯖ ꯇꯧꯖꯔꯤ꯫ ꯗꯤꯄꯥꯔꯠꯃꯦꯟꯠ 11ꯅꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯦꯛꯁꯟ ꯂꯩꯗꯅ ꯖꯣꯕ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯑꯃ ꯄꯤꯔꯒ ꯁꯦ ꯋꯥꯇꯔ ꯑꯦꯟड ꯁꯦꯅꯤꯇꯦꯁꯟ ꯃꯦꯅꯦꯖꯃꯦꯟꯠ ꯃꯥꯅ ꯀꯔꯤ ꯇꯧꯅꯤ ꯀꯣ ꯑꯗ ꯃꯦꯠꯁꯅ ꯀꯔꯤ ꯇꯧꯅꯤ ꯑꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯃꯁꯤ ꯁꯤꯟꯗꯣꯛꯈ꯭ꯔꯦ ꯅꯤꯌꯔꯂꯤ ꯑꯩꯈꯣꯏ 90 ꯚꯣꯂꯨꯟꯇꯤꯌꯔꯁ ꯗꯤꯐ꯭ꯔꯦꯟꯁ ꯃꯌꯥꯝ ꯑꯃ ꯃꯦꯗꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯩꯈꯣꯏꯗ ꯃꯤ 9 ꯚꯣꯂꯨꯟꯇꯤꯌꯔ ꯇꯧꯕ ꯃꯤ 9 ꯄꯤꯌꯨ ꯍꯥꯏꯗꯅ ꯃꯤ 9 ꯄꯤꯔꯦ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯇ꯭ꯔꯦꯟ ꯇꯧꯔꯝꯃꯦ꯫ ꯍꯥꯏꯔꯤꯕ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯁꯤꯡꯅ ꯍꯣꯝ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯔꯨꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯌꯨꯝꯗꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯕ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯀꯥ ꯂꯩꯇꯕ ꯍꯣꯝ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡ ꯆꯥꯔꯣꯏꯗꯕꯁꯤꯡ ꯑꯗꯨ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯁꯤꯡꯖꯃꯩꯒꯤ ꯑꯣꯏꯅ ꯑꯦꯕ꯭ꯔꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯑꯁꯤꯗ ꯊꯝꯅꯕꯒꯤꯗꯃꯛ ꯁꯤꯟꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯥꯡꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ Institutional quarantine is very clear that should be done by the medical department. Maduda positive oibdu moi chatkini aduga negative oibduna akoida home quarantine tawrona tharakpaduda akoina masaida mi sinduga family duga yanaraga yumduda quarantine facility leitaba pulap oina leiba khotpagi yengaga akoi sida thamjabani asum tawduna Manipurda leiriba koigi tongan social workers sing MLA singna lengaki mateng ngai debida asugumlaba malemgi oireba yamna nungsa thiningai oiba pandemic asibu mayong nanabagi damakta lokholakpa thorang sing asi matau tamjiningai amadi oire camera person
ꯑꯦꯜ ꯁꯨꯕꯥꯁ ꯀꯂꯣꯅꯦꯟ ꯄꯥꯎꯔꯝꯖꯔꯤꯕ ꯑꯩ ꯈꯦꯇ꯭ꯔꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯏꯝꯐꯥꯜ